ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯅꯍꯥꯛꯄꯨ ꯈꯪꯗꯕ ꯌꯥꯏ, ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯕꯒꯤ ꯍꯛ ꯂꯩ, ꯑꯗꯨꯒ ꯅꯍꯥꯛꯀꯤꯁꯨ ꯃꯋꯥ ꯂꯧꯕꯤꯗꯕꯒꯤ ꯍꯛ ꯂꯩ꯫ ꯉꯥꯏꯕ ꯇꯝꯃꯨ, ꯄꯨꯝꯅꯃꯛꯀꯤ ꯃꯇꯝ ꯂꯩꯕꯅꯤ꯫ ꯑꯁꯦꯡꯕ ꯁꯅꯥꯗꯤ ꯃꯩ ꯏꯛꯄꯗ ꯃꯛꯁꯤꯟꯗꯦ꯫ ꯃꯤ ꯑꯃꯒꯤ ꯑꯁꯦꯡꯕ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯋꯔ ꯄꯤꯁꯤꯜꯂꯨ꯫ ꯑꯐꯕ ꯅꯨꯃꯤꯠ ꯐꯠꯇꯕ ꯅꯨꯃꯤꯠꯀꯤ ꯈꯦꯠꯅꯕꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡꯗ ꯂꯩꯔꯦ꯫ ꯑꯐꯕꯇ ꯈꯜꯂꯒ ꯍꯤꯡꯕ ꯇꯝꯃꯨ꯫ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯕꯨ ꯐꯅ ꯎꯕ ꯉꯝꯂꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯑꯁꯤ ꯍꯦꯟꯅ ꯂꯥꯏꯔꯛꯏ, ꯑꯗꯨꯒ ꯐꯖꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯃꯁꯥꯅ ꯀꯥꯈꯠꯅꯤꯡꯗꯕ ꯃꯤꯁꯛ ꯑꯃꯠꯇ ꯅꯍꯥꯛꯅ ꯀꯩꯔꯥꯛ ꯀꯥꯈꯠꯅꯕ ꯏꯟꯈꯠꯄ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯐꯩ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯁꯤꯅ ꯅꯉꯣꯟꯗ ꯐꯔꯛꯀꯅꯤ ꯈꯜꯂꯕꯗꯤ ꯃꯗꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯄꯪꯕ ꯁꯤꯖꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯤ ꯑꯃ ꯑꯣꯏꯌꯨ꯫ ꯃꯥꯂꯦꯝꯁꯤꯗ ꯑꯁꯣꯏꯕ ꯊꯤꯕ ꯃꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯥꯎꯕ ꯍꯥꯏꯕꯁꯤ ꯑꯇꯣꯞꯄꯅ ꯁꯣꯏꯕꯗ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯗ ꯗꯟꯗꯤ ꯄꯤꯖꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯤꯅꯤꯠ ꯑꯃ ꯁꯥꯎꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯀꯤ ꯁꯦꯀꯦꯟ 70ꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯡꯖꯔꯕꯅꯤ꯫ ꯑꯇꯣꯞꯄꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯣꯡꯒꯨꯝꯕꯅꯤ, ꯃꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯈꯪꯗꯦ, ꯀꯌꯥ ꯀꯨꯏꯒꯗꯒꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯉꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕꯒꯤ ꯃꯔꯝ ꯅꯍꯥꯛꯅ ꯑꯣꯏꯍꯜꯂꯨ꯫ ꯉꯥꯛꯄꯤꯕꯅ ꯃꯥꯡꯂꯝꯆꯠꯄꯨ ꯍꯣꯡꯍꯟꯗꯦ, ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯨꯡꯂꯝꯆꯠꯄꯨꯗꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯄꯤꯔꯥꯡ ꯈꯪꯕꯤꯕ ꯃꯔꯨꯞ ꯑꯃꯅ ꯅꯍꯥꯛꯀꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯈꯛꯇ ꯈꯪꯕꯤꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯥꯁꯥ ꯇꯧꯔꯕꯗꯤ ꯃꯗꯨ ꯀꯔꯕꯥꯔꯅꯤ, ꯃꯤꯅꯨꯡꯁꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯉꯔꯥꯡꯒꯤꯇ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯍꯌꯦꯡ ꯐꯪꯕ ꯉꯝꯂꯣꯏ꯫ ꯅꯨꯡꯉꯥꯏꯊꯣꯛꯎ, ꯅꯍꯥꯛꯀꯤ ꯃꯇꯝ ꯀꯌꯥ ꯁꯥꯡꯅ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ꯫ ꯑꯋꯥ ꯋꯥꯈꯜꯁꯤꯡꯁꯤ ꯎꯆꯦꯛꯀꯨꯝꯅ ꯅꯅꯥꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯉꯝꯗꯅ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯃꯈꯣꯏꯒꯤ ꯃꯍꯨꯝ ꯁꯥꯍꯟꯗꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯤꯁꯤꯡꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯈꯜꯂꯤꯕꯗꯨ ꯅꯍꯥꯛꯅ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯍꯣꯠꯁꯨ ꯍꯣꯠꯅꯔꯨꯅꯨ, ꯅꯍꯥꯛꯀꯤ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯑꯗꯨꯝ ꯍꯤꯡꯉꯨ꯫